ꯃꯌꯥꯝ 28,000ꯅꯦ ꯁꯤꯁꯨ ꯎꯠꯂꯤꯁꯤ ꯃꯥꯗꯤ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯝꯕꯅꯤ ꯃꯩ ꯅꯨꯡ ꯂꯣꯏ ꯊꯥꯔꯛꯑꯀꯥꯟꯗꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯚ꯭ꯌꯨꯁꯦ ꯅꯨꯡꯗꯥꯡꯒꯤ ꯚ꯭ꯌꯨꯅꯤ ꯚ꯭ꯌꯨ ꯃꯌꯥꯝ ꯁꯤꯗ ꯃꯩꯀꯥꯞꯄꯤ ꯉꯥꯔꯤ ꯁꯤ ꯚꯔꯥ ꯀꯌꯥꯃꯨꯛꯀ ꯂꯧꯏ ꯁꯤꯗ ꯂꯨꯄꯥ 1,03,000 ꯂꯧꯕꯅꯤ ꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯥꯝꯒꯤꯗꯤ ꯑꯁꯥꯝꯕꯨ ꯍꯥꯏꯔꯗꯤ ꯑꯁꯥꯝ ꯔꯥꯏꯅꯣ ꯁꯤ ꯂꯩꯔꯦꯀꯣ ꯈꯤꯜ ꯂꯩꯔꯝꯃꯦ ꯑꯁꯥꯝ ꯔꯥꯏꯅꯣ ꯈꯤꯜ ꯂꯩꯔꯝꯃꯦ ꯁꯣꯝꯗ ꯖꯨꯕꯤꯟꯗꯥ ꯈꯤꯜ ꯂꯩꯔꯝꯃꯦ ꯖꯨꯕꯤꯟꯒ राइनो ये दुकान में आइसक्रीम जो चागे लाओ आइसक्रीम जो आइसक्रीम कैसे दे रहे हैं 2 लगा दीजिए कितना का किधर है सॉफ्टी कॉर्न 40 चोकोडी 50 भाई दी बटर स्कॉच पा में बटर स्कॉच देना भाई 2 दिन सी आइसक्रीम से तुम चाथो की के 2 दिन है भाई 2 चाथो का बॉक्स में खाना जरा के हम तंग सागे हम हावे तो मैं सुम अने चाबदे हावदे सुम उतनिंग बदुगिनिको अरे रुपये दी गए थे only 80 rupees स्नो में आने जरा के भागी दोगी को एक चाहता हो गए अरे सिनेमा मेला सिली बसे ai mapugi sin tayo मपूजी इंटीरियर की होगा मगी दुकान को mapasa pa bihin tong mandara sofa yung kaliyadan tamam na itabagi puro ni hapak tulen na sagwan सब्जी आइटम में अगर है बिग बाइट सी कमाई तो किसी बात सी बड़ा क्या हमको लगा इसी दा Lupa 1,03,000 lowani siya कहीं नहीं जीवा सीगी फास्ट सीगी बड़ा लाख तरह अस mo lang nung wala lag tayo pa dum sila नोंगदा नोंगदा लाख तरह मुझे दे नुमे को नी बकरो मखाई मुझे पा मुझे हावरे मुझे जही मुझे फाम मगा तुम फाम रुझ गया लेना sa iyo nang tang pasatan niya argan अरे नाम से निको हाई जे लाख तरह भरा ने तो नोंगदा तुम लाख तरह मुझे ले अजय नी जे फलो से तो मिया हुआ 99 ले रे चले जी वो क्या बीजान जो वो क्या बीजान भाई जा sir kabay sir kina parega 28,000 कम ना थे yolo parega 28,000 सीमें 28,000 ने ते जो लिस madi makan ma'am layamani ma lulu na mal सिजा तुम ले भी जानिए दीदी को 28,000 ma nung ni ma po tum lay bhi सिदी kilo pa sing traw hum do खजिंग की था वो इनको चिले में जा किलो का उस दिन खाया था 2 लड़की खाया था brown एक लड़का खाया था fish उसको 5 दिया fry कल the brown patty fish finger खा के हम बता दे अभी देखिए prawn cheese ball लग रहा है देसी मैकरेल लग रहा है इधर फंसेगा हाँ सी एम भी होता है जैसे fish chop prawn fish chop मखन मखन नहीं लगे सीगे खजिंग का चौबो जिदे आउटडोर दिया माले तो एक चाटी चानिंग दे खजिंग जिदे मैम है ना चिकन आइटम तो इंचांग गया मेरे लगा दे चागे वो मास आए 이거 아왜 아왜 자기 있는 비행기보다 농당다 많이 오래 이거 mấy những cái thả ra cái này chỉ lấy view chứ chúng ta cái view này view em cái chân rất là cái không nổi mốc không đâu chỉ chọn nắm đấy cột cái tab tôi lấy này पूरा जगह से हम नफा जरे है तारे
ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯀꯥꯟꯗ ꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯗꯒꯤ ꯖꯔ ꯂꯥꯎ ꯍꯥꯏꯗꯣꯔꯛꯑꯀꯥꯟꯗ ꯁꯤ ꯂꯩꯔꯦꯀꯣ ꯏꯁꯤꯡ ꯌꯦꯡꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯍꯣꯜꯁꯦ ꯁꯤꯗ ꯂꯤꯑꯣ ꯑꯦꯛꯁꯄꯣꯅ ꯊꯥꯔꯤꯕ ꯁꯤꯒꯤ ꯍꯣꯜ ꯑꯆꯧꯕꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯦꯁꯤ ꯄꯨꯔꯥ ꯍꯣꯜꯁꯤꯃ ꯑꯦꯁꯤ ꯄꯨꯔꯥ ꯀꯥꯞꯄꯒꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯣꯜꯁꯤꯃ ꯂꯩꯔ ꯃꯇꯨꯡꯗ ꯃꯄꯥꯟꯁꯤꯗꯁꯨ ꯑꯥꯎꯠꯗꯣꯔꯗꯁꯨ ꯐꯖꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯥꯎꯠꯗꯣꯔꯗꯁꯨ ꯐꯖꯅ ꯊꯥꯔꯒꯅꯤ ꯇꯧꯔꯤꯁꯦ ꯁꯤ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯚ꯭ꯌꯨꯗꯨꯅꯤꯀꯣ ꯑꯩꯅ ꯎꯠꯆꯔꯛꯏꯁꯦ ꯑꯦꯛꯖꯤꯠꯁꯤ ꯂꯩꯔꯦ ꯑꯦꯛꯖꯤꯠꯁꯤ ꯊꯣꯛꯈꯤꯗꯣꯏꯅꯤꯀꯣ ꯁꯤ ꯆꯪꯉꯦ ꯁꯤꯅꯤꯀꯣ ꯂꯩꯔꯤꯁꯦ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯆꯤꯜꯂꯦ ꯆꯤꯟꯗꯕ ꯃꯥꯟꯕ ꯋꯥꯅꯤ ꯃꯄꯥꯟꯗꯗꯤ ꯁꯤꯗꯩꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩ ꯄ꯭ꯔꯦꯝ ꯆꯥꯟ ꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯅꯤ ꯇꯕꯪ ꯇꯕꯪꯅ ꯅꯨꯡꯁꯤꯖꯗ꯭ꯔꯥ ꯇꯧꯔꯤꯁꯦ ꯁꯤ ꯂꯩꯔꯦ ꯃꯩꯇꯩꯒꯤ ꯊꯥꯡ ꯌꯣꯜꯂꯝꯃꯦ ꯑꯗꯒꯤꯗꯤ ꯁꯤ ꯌꯣꯜꯂꯤꯁꯦ ꯅꯦꯄꯥꯜꯒꯤ ꯈꯨꯒ꯭ꯔꯤ ꯌꯣꯜꯂꯦ ꯃꯩꯇꯩ ꯊꯥꯡ ꯌꯣꯜꯂꯦ ꯑꯆꯥꯔ ꯌꯣꯜꯂꯦ ꯂꯥꯏꯇꯔ ꯊꯥꯡꯒꯤ ꯑꯥꯏꯇꯦꯝꯈꯩ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯁꯤꯗ ꯌꯣꯡꯀꯣꯠ ꯑꯗꯒꯤꯗꯤ ꯁꯤ ꯁ꯭ꯋꯣꯔꯠ ꯂꯩꯔꯦ ꯑꯆꯥꯔ ꯂꯩꯔꯦ ꯑꯗꯩꯁꯤꯗ ꯃꯩꯀꯥꯞꯄꯤ ꯉꯥꯔꯤ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯄꯣꯠꯁꯦ ꯍꯟꯗꯛꯇꯤ ꯃꯤꯁꯦ ꯀꯌꯥ ꯆꯪꯈꯤ ꯃꯃꯥꯡꯗꯤ ꯑꯗꯨꯝ 70-80 ꯁꯤꯕ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯦꯚꯔꯦꯖꯇ 50-60 ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯌꯣꯜꯂꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯄꯣꯠꯁꯦ ꯑꯅꯝꯕ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯣ ꯍꯟꯗꯛ ꯃꯅꯤꯄꯨꯔꯁꯦ ꯍꯩꯖꯥꯡ ꯃꯌꯥꯝꯁꯦ ꯂꯥꯛꯀꯗꯕꯅꯤ ꯍꯩꯖꯥꯡ ꯃꯌꯥꯝꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯖꯥꯡ ꯃꯆꯥꯗꯣ ꯌꯥꯎꯗꯕ꯭ꯔꯥ ꯍꯩꯖꯥꯡ ꯃꯆꯥ ꯃꯌꯥꯝꯗꯤ ꯂꯣꯏꯈ꯭ꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗꯩ ꯈꯔ ꯈꯣꯡꯒꯠꯄ ꯏꯁꯥꯅ ꯁꯥꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯦ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯅꯒ ꯁꯨꯝ ꯄꯣꯠ ꯆꯩꯁꯤꯡ ꯊꯥꯕꯤꯔꯛꯄꯒꯤ ꯐꯦꯁꯤꯂꯤꯇꯤꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯤ ꯄꯣꯠꯁꯤꯗꯤ ꯆꯥꯅꯕꯒꯤ ꯑꯥꯏꯇꯦꯝ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯂꯩꯗꯅ ꯂꯣꯏꯊꯣꯛꯈꯤꯕ ꯈꯣꯠꯇꯣꯛꯈꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯥꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯊꯥꯔꯛꯄꯁꯦ ꯑꯩ ꯑꯗꯨꯝ ꯏꯃꯥꯟꯅꯕ ꯇꯧꯔ ꯑꯉꯥꯡꯁꯤꯡ ꯂꯩꯌꯦ ꯃꯣꯏꯅ ꯇꯧꯔ ꯐ꯭ꯂꯥꯏꯠꯇ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯦ ꯐ꯭ꯂꯥꯏꯠꯇ ꯊꯥꯔꯛꯑꯦꯕꯀꯣ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯒꯅ ꯕꯁꯇ ꯈꯔ ꯂꯣꯜꯂꯒ ꯑꯗꯨꯝ ꯈꯔ ꯍꯥꯄꯛꯄ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯣ ꯌꯣꯜꯂꯤꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯁ ꯀꯦꯛ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯃꯤꯁꯨ ꯀꯟꯅ ꯆꯤꯡꯈꯠꯂꯛꯑꯦ ꯇꯧꯔꯤꯁꯦ ꯍꯥꯏꯐꯦꯠ ꯇꯦꯟꯁꯟ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯃꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄꯣꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯐꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯏꯀꯣ ꯌꯥꯏ ꯑꯗꯨꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯝ ꯀꯥꯟꯅꯕꯗꯤ ꯀꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯦꯛꯁꯄꯣꯖꯔ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯂꯥꯛ ꯚꯔꯥ ꯂꯥꯛꯁꯤ ꯄꯤꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯦꯝꯍꯧꯕꯁꯤ ꯀꯌꯥꯃꯨꯛꯀ ꯑꯗꯨꯝ ꯂꯦꯝꯍꯧꯏ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯂꯦꯝꯃꯦ 3-4 ꯑꯗꯨꯝ ꯑꯗꯨ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦꯀꯣ ꯑꯗꯣ ꯁꯤ ꯅꯣꯡꯃꯒꯤ ꯁꯦꯜꯁꯇꯤ ꯀꯌꯥꯃꯨꯛꯀ ꯇꯧꯏ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤꯁꯦ ꯁꯇꯔꯗꯦ ꯁꯟꯗꯦꯒꯗꯤ ꯑꯗꯨꯝ ꯃꯤ ꯌꯥꯝ ꯆꯪꯉꯤ ꯁꯇꯔꯗꯦ ꯁꯟꯗꯦꯁꯤꯅ ꯃꯥꯔꯀꯦꯠ ꯑꯗꯨꯝ ꯉꯔꯥꯡꯒꯤ ꯁꯟꯗꯦ ꯑꯣꯏꯗꯅꯀꯣ ꯉꯔꯥꯡꯒꯤ ꯁꯦꯜꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯕ ꯌꯥꯕ꯭ꯔꯥ ꯁꯨꯝ ꯃꯌꯥꯝꯁꯨ ꯁꯨꯝ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯜꯁꯀꯤ ꯑꯦꯃꯥꯎꯟꯗꯨꯒ ꯇꯥꯔꯀꯥꯟꯗ ꯁꯤꯗꯤ ꯌꯥꯏꯅꯦ ꯀꯥꯏꯅ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕ ꯑꯉꯥꯡꯁꯦ ꯍꯥꯏꯇꯥꯔꯦ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯁꯣꯟ ꯆꯥꯝꯕꯤꯗꯅ 1.50 ꯌꯣꯜꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯈꯣꯡꯁꯥꯡꯁꯦ ꯈꯔ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯦ ꯊꯥꯡꯁꯥꯡ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯎꯠꯄꯤꯔꯛꯑꯣ ꯅꯦꯄꯥꯂꯤꯒꯤ ꯑꯁꯦꯡꯕ ꯈꯨꯒ꯭ꯔꯤꯅꯦ ꯃꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯌꯣꯟꯕ ꯃꯇꯝꯗ ꯃꯃꯜ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ 4,000 ꯍꯥꯏꯔꯒ ꯑꯗꯨꯝ 3,500ꯃꯨꯛ ꯄꯤꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤ ꯑꯃꯁꯨ ꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯑꯇꯣꯞꯄ ꯑꯃꯅꯤ ꯗꯤꯖꯥꯏꯟꯁꯨ ꯁꯤꯅ ꯑꯇꯣꯞꯄ ꯗꯤꯖꯥꯏꯟ ꯂꯥꯛꯀꯅꯤ ꯁꯤꯅ ꯒꯨꯔꯈꯥꯒꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯃꯜ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯅ 3,500 ꯍꯥꯏꯔꯒ ꯀꯩꯅꯣꯐꯥꯎ ꯑꯗꯨꯝ 3,200 ꯑꯗꯨꯝ ꯊꯥꯗꯣꯛꯑꯦ ꯁꯤꯅ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯐꯪꯕ ꯁ꯭ꯇꯤꯛ ꯅꯥꯏꯕ ꯈꯪꯅꯕ ꯑꯗꯨꯝꯕ ꯁ꯭ꯇꯤꯛ ꯅꯥꯏꯕꯅꯦ ꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ 1,500 ꯍꯥꯏꯔꯒ 1,200-1,400 ꯑꯗꯨꯝ ꯊꯥꯗꯣꯛꯑꯦ ꯁꯤꯅ ꯑꯗꯩ ꯁꯤ ꯑꯃ ꯂꯥꯛꯀꯅꯤ ꯁꯤꯅ ꯀꯂꯝꯕꯤꯌꯥ ꯈꯪꯅꯕ ꯈꯪꯅꯕꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯍꯣꯜꯁꯦꯜ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯁꯤꯗ ꯄꯤꯊꯣꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯍꯣꯜꯁꯦꯜ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯣꯛ ꯂꯩꯖꯩ
ꯐꯔꯦ ꯐꯔꯦ ꯑꯗꯨ ꯁꯤ ꯃꯌꯥꯝꯗꯨ ꯁꯨꯃꯥꯏꯅ ꯄꯦꯛ ꯑꯣꯏꯅ ꯉꯁꯥꯏ ꯊꯥꯡ ꯑꯆꯧꯕ ꯑꯃ ꯑꯣ ꯊꯥꯡ ꯌꯥꯎꯈꯤꯕ꯭ꯔꯣ ꯑꯁꯥꯡꯕ ꯑꯆꯧꯕ ꯑꯃ ꯂꯩ ꯑꯗꯨ ꯀꯃꯥꯏꯅ ꯑꯗꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯁꯤ ꯊꯥꯡꯁꯥꯡ ꯑꯁꯥꯡꯕꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯣꯟꯕ ꯃꯇꯝꯗ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯃꯜ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯄꯥꯟꯒ ꯆꯅꯤꯄꯥꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏ 9,500ꯗ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦ ꯃꯅꯤꯄꯨꯔꯗ ꯄꯥꯝꯕꯤꯕ ꯃꯤꯅ ꯑꯗꯨꯝ ꯑꯗꯣ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯌꯥꯅꯤꯀꯣ ꯑꯗꯨꯝ ꯏꯁꯇꯣꯛ ꯂꯩ ꯏꯁꯇꯣꯛ ꯐꯪꯕꯤꯒꯅꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯊꯥꯡꯁꯤꯡꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯑꯣꯔꯗꯔ ꯇꯧꯁꯤꯟꯕꯤꯔꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯄꯥꯝꯕ ꯄꯥꯝꯗꯕꯗꯨꯗꯤ ꯃꯌꯥꯝꯒꯤ ꯃꯣꯠꯇ ꯂꯩꯔꯦ ꯑꯦꯗꯚꯔꯇꯥꯏꯁꯃꯛꯇꯤ ꯅꯠꯇꯦ ꯁꯨꯝ ꯁꯤꯗ ꯌꯣꯜꯂꯤꯁꯤꯡꯁꯦ ꯎꯠꯆꯔꯛꯄꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯤ ꯀꯥꯎꯕꯤꯗꯕꯤ ꯃꯌꯥꯝꯅ ꯍꯥꯏꯖꯔꯛꯄ ꯆꯦꯅꯦꯜ ꯑꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤꯗꯨꯁꯨ ꯑꯩ ꯃꯊꯪ ꯃꯊꯪ ꯊꯥꯒꯠꯆꯔꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯁꯤ ꯈꯔ ꯇꯧꯖꯔꯛꯈꯤꯒꯦ ꯕ꯭ꯂꯣग ꯑꯃꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯣꯀꯦ ꯕꯥꯏ